Hi, ako Impact TV yung beautiful po taran muksari. Ngasi Impact TV na to program Khangminnasi Manipur gi manung jana chakatori Muhammad Ningel haiba khuladura ni. Ningel haiba khulasi ifal kilometer kunthra ga truk lum lap ka leba khulamani. Masi khulasi da khogi Meitei gi thum sungi. Adu hoje mayam sabinasi Ningel da Meitei gi thum Karamna Sungba gi adu mayam chalusi khangusi yengusi sabinasi. Jadi aku yarapuk aku gi ngayan sinyang haidare na sinyang lagi olom sarana andro yelom sarana yarapuk ko yarapuk rom satu ini som sarana andro som sarana yarapuk yarapuk tahu ya ko le tutu Ningel se masih jaga se ai amuk to khangdri amuk to chatri maram maduna aku gi yarapuk to leiba ko Impact TV gi LCO local cable operator Mosa namalay mana guide terus sampai itu ini mai misalnya ya repok top singkani ya repok top lagi ma tengerani ma lokal laga ma sampai neraga mengona guide tahun ya lama sih siapa sih mana kau ya repok el show Mosa hai se mana kau maham sibu siapa dah guide loin tong tu ini atau maham siapa dah kau kita kurung teringai oi dapat kekele kesulitan tu apa kurung teringai lagi hadi hujur lagi Manipur irang semangat mau itu nak kau kau perlu amana gak sih pindah berdina kau siapa dah kita lete kok kesulitan tu apa lete kau sudah kau siapa kesulitan tu teringai hana di leram atau leram lagi Meitei gi apa gi punga ko jingna takut gitu lagi mau yang terlete aduh kau hujur satu sih kau nak kan satu lah dia cuma si tholan thoni tholan thoga right side tak hari ini left side tak left side tak hari ini left side tak hari biasa kalau dia kau je story of nang yare pun bangun lah kalau siapa bangun kai khoi rom ke ko somse ke ini ba aduh yung nesa khaga na no bosing mai ta ba okay kau jadi sini left sa khaga garong hati ko khoi mong le ba aduh setin okay ya salas iya guys
ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯎꯅꯖꯔꯤꯕꯁꯤ ꯅꯤꯡꯉꯦꯜ ꯈꯨꯜꯒꯤ ꯈꯨꯟꯖꯥ ꯑꯃꯒꯅꯤ ꯑꯗꯣ ꯑꯍꯥꯟꯕ ꯏꯅꯦꯒꯤ ꯃꯤꯡꯒ ꯌꯨꯝꯅꯥꯛꯀ ꯂꯩꯐꯝꯒ ꯑꯝꯇ ꯍꯥꯏꯕꯤꯌꯨꯕ ꯑꯩꯁꯤ ꯅꯤꯡꯉꯦꯜ ꯈꯨꯟꯗꯒꯤꯅꯦ ꯅꯤꯡꯉꯦꯜ ꯈꯨꯟꯁꯤꯗ ꯌꯨꯝ ꯄꯥꯟꯕꯅꯤ ꯑꯩꯒꯤ ꯃꯤꯡ ꯁꯣꯕꯤꯇꯥ ꯀꯧꯏ ꯌꯨꯝꯅꯥꯛ ꯈꯨꯃꯨꯖꯝꯅꯤ ꯊꯥꯡꯖꯝ ꯅꯤꯉꯣꯜꯅꯤ ꯈꯨꯃꯨꯖꯝꯗꯤ ꯌꯨꯝ ꯄꯥꯟꯕꯅꯤ ꯅꯤꯡꯉꯦꯜ ꯃꯁꯥꯗꯒꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯅꯤꯡꯉꯦꯜ ꯈꯨꯜꯁꯤꯗꯅꯦ ꯄꯨꯟꯅ ꯃꯤ ꯀꯌꯥꯃꯨꯛ ꯂꯩ ꯌꯨꯝꯅꯥꯛ ꯀꯌꯥꯃꯨꯛ ꯂꯩ ꯄꯨꯟꯅ ꯌꯨꯝꯅꯥꯛꯁꯦ 78 ꯃꯨꯛ ꯁꯨꯔꯦ 78 ꯃꯨꯛ ꯁꯨꯕꯁꯦ ꯃꯁꯤꯗ ꯃꯤꯅ 140 ꯃꯨꯛ ꯂꯩ ꯆꯥꯎꯔꯥꯛꯅ ꯑꯉꯥꯡ ꯑꯍꯟ ꯁꯨꯞꯅ ꯄꯣꯄꯨꯂꯦꯁꯟꯁꯦ ꯑꯗꯨꯗꯅꯦ ꯃꯁꯤꯒꯤ ꯅꯤꯡꯉꯦꯜ ꯈꯨꯜꯁꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯤꯌꯥꯝꯁꯦ ꯃꯁꯤꯒꯤ ꯊꯨꯝ ꯁꯨꯡꯉꯤꯕꯁꯦ ꯃꯁꯤꯅ ꯃꯤ ꯃꯁꯤꯡ ꯀꯌꯥꯃꯨꯛ ꯁꯨꯡꯉꯤ ꯑꯩꯈꯣꯏ ꯃꯤ ꯃꯁꯤꯡꯁꯦ ꯅꯍꯥꯟꯋꯥꯏꯗꯤ ꯌꯥꯝꯅ ꯁꯨꯡꯉꯝꯃꯤ ꯅꯍꯥꯟꯋꯥꯏꯗꯤ 14 ꯐꯥꯅ 10 ꯃꯨꯛ ꯁꯨꯡꯉꯝꯃꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯅꯣꯡꯃꯒꯤ ꯄꯣꯠꯆꯥꯡ ꯇꯩꯆꯥꯡ ꯑꯗꯒꯤ ꯊꯨꯝꯁꯦ ꯊꯣꯛꯄ ꯍꯟꯊꯔꯛꯄ ꯑꯗꯒꯤ ꯄꯣꯠ ꯆꯩꯅ ꯇꯥꯡꯕꯅ ꯁꯦꯟꯗꯣꯡ ꯂꯩꯔꯛꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯧꯖꯤꯛꯇꯤ ꯃꯣꯏ 5 6 7 ꯃꯨꯛꯇ ꯁꯨꯔꯝꯗꯧ ꯃꯥꯜꯂꯦ 7 ꯃꯨꯛ ꯌꯨꯝ 7 ꯃꯨꯛ ꯁꯨꯡꯉꯦ ꯃꯤ 100가 खरा लेरे है को मस्जिद सरकार की थबक तौबगी यावब्रा कई यावब्रा सरकार की थबक तौबदी बुगो नियेनगी अखोई खुंजिगी ओइनादि अमाता यावददा हिदाक तौगे हाइबदा सरकार थबक तौबदी नियेन खुंजिगी ओइना अमाता बो लेते बीडीएफ आइना तौरमबदो बीडीएफ ओइबदा मोय मी अनि बीडीएफ ओइबदा मोय मी अनि अहुंगुम ले अदुला तबा सरकार की थबक तौबदी नियेन लेते अदुगा खुलजिगे अयाम प्रोफेशन से कई ओइसिने कई सिनफम सिने खुलजिगे अयाम प्रोफेशन जे नुपी ओइबी गाइना फी सालोन सा तौवी अदुगा अहलमन गाइना हुजिक थुम सुंगिबा थुमजे थुम सुंगिबा जिगी सिंग चल्ली अदगी इसिंग जे छोकपा इसिंग काय अदगी मतम मतम गी लौ सिंगुबा थबक तौवी लौ सिंगबा मतम द लौ लिंगबा लौ खावबा न चिंगबा मतम दुगी ओइबा थबक इंगांग फी सालोन सा तौदबा कांगुना दुमाइ तौरगा सुई होजे खुन जेसिना खुलसिगी अहलमगनी हामदा मामगी मिंगा लेफमगा जुमना कम थाबिउबा आई लाइफमना निंगे मुमनांगना सोइबम मिंगना जाति सोर अदो मामरे खंगदे हंजिनिंग जे खोने को मसे लेरिबा थुमखोंगी गुहा अहुमसे मसी कयाम कुइरबनो मसी अहामबदा थुमखोंग असेंबमक्ति सिदा नत्ति सिदगी फुट चहुम चलगा सिदा मना यावदबा उ हौरिसे होय असी मखोंग थुमखोंग अमा गुहा ओइना माइनादि लेलंबा अदगी माहोय करिगुंबा खरदगी निंथौ खनक्तना कुइगी चिंथंग खोंबा हरिबा कटा महाराज से माना मसी मणिपुर गी मियाम हौरगा तौबनि सी तौबगी थोंग अकोइबसी लेबाक सी तौबगी गाक्तनि निथोंग कलिसे थुमजुंगबदी हौरबा कोना महाराजना तुमकोंगी तौरगा खोंग खुपा हादना मयाय थंगबसी कोगी चिंथंग खोंगलेन कवी उजिगी ममिंगना चिंगेनजिनी अनजिंग अदुमाइना हाइबिरमे सना इचि लाइबा चांगमदबीगा नुगाइबुकबीगा ताइनबा अदुदगी यालगा सोमदा चिंगकपा अदु सामु अनिना चिंगबदा ngamdaba अदु निंथौगी अमाइबा माइबिना पाउतासी नता कांद सामु अमा खकना सिंगो मथुमदा पेला खोंगो अदुदि चटकनी हाइबदुदगी हाइबु उसी सिंगई हाइ सामु अमा खकना अगा सिसु मतोनी सिसु मतोलमा लई मथकिसी असि उयुंगनि अनिसि सिना चिंगिंजिंग मतोनी मखा लैसिना मथक लैसिना मकोकनि अदुमाइना हुई हाइदन हंदिना लिबिरमी अदुगा सिदा निंथौ पालिङैददि निंथौना चारमे खोंसे सरकार लापदगिदि सरकारना लिलाम पाटकी लिलाम लाउबा दुमाइना सि लिलाम लावे आई बाबाजु सही मतम खरा लिलाम लौरगा तरमे यामना ममिंग थोली हंजिंगना कोइ सिदा सिनानी उ चुंगले मनि सगाई सारगा वांगना अरुगा सिदा उ कायुंगा वा मरी बोपसे मसिना आमथकुदा मतंग जे हुलेगा सम पुरगा हैनिंग म हौरिसे हुजे हैनिंग म हौरिसे असैदे हि सौबम थमे नंपोंग तु सुमाइना अदैदे इसिंग जे ताहलगा इसिंग सोक्ति सिंगदो कोइना हुजे इसिंग सोक्पे हाय पाइपुना इनाबी हाय अदना पुंदे ममिंग से इनाबुन कवे अदुना अदुमाइना सुंगई सहीदी यामा बजाने
ꯑꯩꯈꯣꯏꯅ ꯑꯗꯨ ꯁꯣꯛ ꯇꯥꯔꯤ ꯈꯪꯍꯧꯗꯕꯩ ꯋꯥꯗꯅꯤ ꯅꯤꯡꯊꯧ ꯄꯥꯜꯂꯤꯉꯩ ꯍꯥꯛꯇꯛꯇꯒꯤꯅꯦꯕ ꯅꯤꯡꯊꯧ ꯄꯥꯜꯂꯤꯉꯩ ꯀꯔꯇꯥ ꯃꯍꯥꯔꯥꯖꯅ ꯄꯣꯛꯑꯝꯃꯤꯃꯤ ꯑꯗꯨꯅ ꯌꯨꯝꯅꯥꯛ 5ꯗ ꯁꯤꯟꯅꯔꯝꯕ ꯌꯨꯝꯅꯥꯛ 5ꯗ ꯍꯥꯏꯐꯦꯠ ꯅꯤꯡꯁꯤꯡꯕ ꯉꯝꯕꯤꯕ꯭ꯔꯥ ꯊꯥꯡꯖꯝꯅꯦ ꯑꯍꯟꯙꯦꯝꯅꯦ ꯃꯩꯁꯅꯥꯝꯅꯦ ꯂꯥꯡꯒꯝꯅꯦ ꯇꯣꯏꯖꯝꯅꯦ ꯊꯨꯝ ꯁꯨꯡꯐꯝꯁꯤꯗꯁꯨ ꯊꯨꯝꯁꯪ ꯍꯥꯏꯇꯥꯔꯦꯀꯣ ꯍꯣꯏ ꯁꯤꯗꯁꯨ ꯃꯃꯤꯡ ꯌꯥꯝ ꯊꯣꯜꯂꯤꯕ ꯐꯝꯕꯥꯜ ꯍꯥꯏꯕꯅꯦ ꯆꯅꯤꯡꯉꯥꯏꯅꯦ ꯆꯃꯥꯡ ꯍꯥꯏꯕꯅꯦ ꯌꯥꯝ ꯊꯣꯜꯂꯤ ꯑꯗꯨ ꯑꯍꯟꯁꯤꯡꯅ ꯇꯣꯜꯂꯝꯕꯗꯣ ꯈꯔ ꯑꯩꯈꯣꯏꯅ ꯇꯥꯍꯧꯕꯒꯤ ꯎꯍꯧꯕꯒꯤ ꯋꯥꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯏꯁꯤꯡ ꯀꯟꯅꯕꯁꯤ ꯀꯣꯔꯦꯛ ꯍꯥꯏ ꯇꯨꯝꯕꯥ ꯁꯨꯛ ꯆꯥꯎꯕꯁꯦ ꯃꯃꯥꯏ ꯐꯥꯠꯂꯒ ꯃꯀꯣꯛꯇꯨꯗ ꯄꯥꯏꯔꯒ ꯀꯟꯊꯣꯛ ꯀꯟꯁꯤꯟ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯊꯨꯝ ꯁꯨꯡꯉꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯏꯅꯧ ꯏꯍꯥꯏ ꯏꯅꯣꯠ ꯁꯨꯔꯀꯥꯟꯗꯅꯤ ꯈꯥꯡ ꯈꯣꯃꯨ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯂꯣꯜꯂꯤꯁꯤ ꯈꯥꯡ ꯀꯧꯋꯦꯕꯀꯣ ꯊꯨꯝꯃꯤ ꯂꯣꯜꯂꯤꯁꯦ ꯃꯌꯥꯏꯗ ꯄꯨꯂꯞ ꯄꯨꯜꯂꯦ ꯂꯣꯏꯅ ꯈꯣꯝꯖꯤꯜꯂꯛꯑꯒ ꯑꯗꯨꯒ ꯑꯗꯨꯗ ꯀꯪꯍꯜꯂꯒ ꯑꯗꯨꯗ ꯊꯥꯏꯅ ꯑꯗꯨꯃꯥꯏꯅ ꯁꯨꯡꯉꯝꯃꯦꯅ ꯊꯨꯝꯁꯦ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯊꯨꯝꯁꯦ ꯀꯃꯥꯏꯅ ꯁꯨꯡꯉꯤꯃꯣ ꯍꯧꯖꯤꯛꯁꯨ ꯍꯥꯟꯅꯒꯤ ꯃꯣꯠ ꯑꯗꯨꯅꯤ ꯈꯥꯡ ꯃꯁꯤꯡ ꯌꯥꯝꯗꯕ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯒꯤꯁꯤ ꯁꯨꯡꯅꯤꯡꯕ ꯃꯐꯝꯗ ꯁꯨꯡꯉꯝꯕꯖꯥꯠꯅꯤ ꯃꯁꯤ ꯑꯩꯈꯣꯏꯅ ꯎꯍꯧ ꯈꯪꯍꯧꯗꯕꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯄꯣꯠꯇꯨꯅ ꯇꯥꯛꯄꯅꯤ ꯂꯐꯨ ꯊꯔꯣꯗꯧ ꯇꯧꯕ ꯃꯆꯤꯟ ꯁꯨꯃꯥꯏꯅ ꯇꯨꯝꯕꯀꯣ ꯃꯈꯣꯡꯅ ꯈꯔ ꯆꯥꯎꯊꯣꯛꯄ ꯃꯍꯥꯛ ꯍꯛꯄꯁꯦ 3 ꯈꯛꯇꯪ ꯈꯤꯜꯂꯒ ꯉꯁꯥꯏ ꯎꯔꯨꯝꯗ ꯁꯨꯡꯅꯤꯡꯉꯁꯨ ꯆꯤꯡꯌꯥꯗ ꯁꯨꯡꯅꯤꯡꯉꯁꯨ ꯏꯁꯤꯡ ꯁꯣꯛꯑꯒ ꯑꯗꯨꯗ ꯏꯁꯤꯡꯁꯦ ꯍꯩꯔꯒ ꯂꯥ ꯑꯅꯧꯕꯁꯤ ꯊꯥꯔꯒ ꯏꯁꯤꯡꯁꯦ ꯑꯗꯨꯗ ꯍꯩꯔꯒ ꯃꯈꯥꯗ ꯃꯩ ꯊꯥꯔꯒ ꯁꯨꯡꯕ ꯂꯣꯏꯔꯒꯁꯨ ꯄꯨꯂꯞ ꯄꯨꯟꯁꯤꯜꯂꯒ ꯊꯨꯝꯃꯣꯛ ꯑꯃꯗ ꯍꯥꯞꯄꯒ ꯄꯨꯕꯁꯨ ꯂꯥꯛꯄ ꯌꯥꯕ ꯑꯗꯨꯒꯨꯝꯕ ꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯝꯃꯦ ꯍꯥꯏ ꯃꯊꯪꯗꯅ ꯑꯩꯈꯣꯏ ꯗꯔꯝꯒꯨꯝꯕꯁꯦ ꯃꯁꯤꯗ ꯁꯨꯡꯉꯦ ꯍꯥꯏ ꯑꯗꯨꯗ ꯃꯤ ꯑꯃ ꯇꯥꯁꯟꯕꯗꯒꯤ ꯑꯩꯈꯣꯏꯁꯤ ꯀꯥꯟꯊꯣꯛ ꯀꯥꯟꯁꯤꯜ ꯍꯦꯛ ꯇꯧꯋꯦꯕꯀꯣ ꯑꯗ ꯃꯤ ꯑꯃ ꯇꯥꯁꯟ ꯁꯤꯈꯤꯕꯗꯒꯤ ꯃꯆꯥꯗ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯉꯩꯒꯤ ꯀꯦꯔꯣꯁꯤꯟ ꯇꯤꯟꯉꯥꯏ ꯂꯩꯔꯝꯕ ꯑꯗꯨꯒꯨꯝꯕꯗ ꯊꯣꯡꯉꯛꯄꯅꯤ ꯑꯗꯨꯗꯗꯤ ꯑꯩꯈꯣꯏ ꯊꯦꯡꯅꯔꯦ ꯑꯇꯩꯁꯤꯗꯤ ꯊꯦꯡꯅꯗ꯭ꯔꯦ ꯑꯗꯣ ꯍꯧꯖꯤꯛꯅꯦ ꯃꯥꯃ ꯁꯤꯗꯒꯤ ꯄꯨꯊꯣꯛꯄ ꯊꯨꯝꯁꯦ ꯃꯁꯤꯗꯒꯤ ꯑꯩꯈꯣꯏꯒꯤ ꯁꯦꯜ ꯑꯣꯏꯅ ꯀꯌꯥꯃꯨꯛꯇꯤ ꯐꯪꯕ ꯉꯝꯃꯤ ꯈꯨꯜꯁꯤ ꯃꯁꯤ ꯍꯣꯏ ꯁꯤꯡꯅ ꯇꯥꯡꯉꯛꯄꯅꯤꯅ ꯊꯨꯝꯁꯦ ꯇꯥꯡꯉꯤ ꯍꯥꯟꯅ ꯁꯦꯟ ꯇꯥꯡꯉꯤꯉꯩꯗꯗꯤ ꯌꯥꯝ ꯇꯣꯡꯉꯝꯕꯖꯥꯠꯅꯤ ꯊꯨꯝꯄꯥ ꯑꯃꯗ ꯂꯨꯄꯥ ꯌꯧꯒꯦ ꯍꯥꯏ ꯃꯇꯝꯗꯨꯗ ꯁꯦꯀꯦꯟ ꯋꯥꯔ ꯑꯗꯨꯋꯥꯏꯗ ꯑꯣꯏꯔ ꯃꯥꯜꯂꯦ ꯑꯩꯈꯣꯏꯗꯤ ꯑꯗꯨꯗꯗꯤ ꯄꯣꯛꯇ꯭ꯔꯤ ꯋꯥꯔꯤꯒꯤ ꯋꯥꯅꯤ ꯑꯗꯨꯗ ꯁꯤꯐꯥꯏꯁꯤꯡꯁꯤꯅ ꯌꯥꯝ ꯀꯨꯏꯅ ꯊꯨꯝ ꯍꯥꯏꯗꯨ ꯇꯪꯉꯛꯇꯕꯅꯤꯅ ꯑꯩꯈꯣꯏ ꯁꯤꯗ ꯂꯥꯛꯑꯒ ꯃꯈꯣꯏꯅ ꯊꯨꯝꯒꯥꯁꯦ ꯂꯧꯕꯁꯤꯗ ꯊꯨꯝꯄꯥ ꯑꯃꯗ ꯂꯨꯄꯥ ꯌꯧꯋꯦ ꯍꯥꯏ ꯃꯇꯝꯗꯨꯗ ꯐꯧ ꯁꯪꯄꯥꯏꯗ ꯂꯨꯄꯥ 1.5 ꯄꯤ ꯍꯥꯏ ꯃꯇꯝꯗꯨꯗ ꯐꯧ ꯁꯪꯕꯥꯏꯗ ꯂꯨꯄꯥ 3 ꯌꯧꯔꯒ ꯊꯨꯝꯄꯥ ꯑꯃꯗ ꯂꯨꯄꯥ ꯄꯤꯕ ꯍꯥꯏꯁꯦ ꯑꯗꯨꯝ ꯃꯃꯟꯗꯨ ꯐꯖꯅ ꯋꯥꯡꯉꯝꯖꯥꯠꯅꯤ ꯋꯥꯡꯉꯤ ꯌꯥꯝ ꯋꯥꯡꯉꯤ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯁꯤꯡ ꯋꯥꯠꯂꯛꯄ ꯑꯩꯈꯣꯏꯒꯤ ꯊꯨꯝꯈꯣꯡꯁꯤꯡꯒꯤ ꯆꯤꯡꯈꯜ ꯀꯧꯋꯦꯕ ꯑꯩꯈꯣꯏꯅ ꯁꯤꯖꯤꯟꯅꯕ ꯌꯥꯕ ꯃꯐꯝꯁꯦ ꯁꯤ ꯆꯤꯡꯁꯤꯒꯤ ꯋꯥꯡꯃ ꯆꯤꯡꯖꯥꯎ ꯑꯃ ꯑꯗꯒꯤ ꯁꯤ ꯎꯔꯤꯕꯁꯤꯒꯤ ꯃꯃꯥꯏ ꯁꯤꯗꯒꯤ ꯁꯤ ꯃꯃꯥꯏꯁꯤ ꯑꯁꯣꯝꯒꯤ ꯆꯤꯡ ꯑꯁꯤꯐꯥꯎ ꯌꯧꯔꯒ ꯆꯪꯉꯝꯗꯕꯤ ꯑꯗꯒꯤ ꯑꯁꯤꯒꯤ ꯆꯤꯡꯂꯛ ꯐꯥꯎꯔꯛꯏꯕ ꯆꯤꯡ ꯆꯪꯉꯝꯗꯕꯤꯒꯤ ꯃꯨꯁꯂꯤꯝ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯁꯤꯗ ꯁꯤꯡ ꯊꯥꯕ ꯂꯥꯛꯏ ꯑꯗꯒꯤ ꯁꯔꯝ ꯍꯥꯏꯕ ꯋꯥꯏꯐꯩ ꯈꯨꯟꯗꯨꯗꯒꯤ ꯁꯤ ꯐꯥꯎꯔꯛꯑꯒ ꯏꯔꯣꯏ ꯀꯥꯡꯄꯣꯛꯅ ꯁꯤꯡ ꯆꯤꯡꯉꯛꯑꯒ ꯁꯤꯗ ꯊꯥꯏ ꯑꯗꯨ ꯐꯥꯎꯗ ꯑꯩꯈꯣꯏ ꯈꯖꯤꯛ ꯈꯖꯤꯛꯇꯤ ꯈꯪꯍꯧꯏ ꯑꯗꯨ ꯐꯥꯎ ꯃꯔꯛ ꯊꯠꯅꯅꯦ ꯑꯩꯈꯣꯏ ꯁꯤꯒꯤ ꯊꯨꯝꯈꯣꯡꯁꯤꯒꯤ ꯑꯣꯏꯅ ꯊꯨꯝꯈꯣꯡꯁꯤꯒꯤ ꯂꯥꯏꯔꯦꯝꯕꯤ ꯑꯣꯏꯅꯒ ꯂꯥꯠꯄ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯏ ꯑꯁꯦꯡꯕꯗꯤꯀꯣ ꯑꯩꯈꯣꯏꯒꯤꯁꯤ ꯊꯨꯝꯈꯣꯡ ꯂꯥꯏꯔꯦꯝꯕꯤ ꯍꯥꯏꯗꯅ ꯑꯗꯨꯃꯥꯏꯅ ꯑꯩ ꯁꯤ ꯖꯒꯥꯁꯦ ꯃꯤ ꯌꯥꯎꯗ꯭ꯔꯗꯤ ꯑꯩ ꯆꯪꯗꯦ ꯏꯁꯥꯅ ꯀꯤꯖꯕ ꯍꯪꯒꯣꯏꯖꯕ ꯃꯤ ꯌꯥꯎꯕꯒꯤ ꯆꯪꯉꯤ ꯑꯩ ꯃꯤ ꯑꯃ ꯌꯥꯎꯗꯕꯗ ꯑꯩ ꯏꯇꯣꯝꯇ ꯆꯪꯗꯦ ꯑꯩꯈꯣꯏꯒꯤ ꯂꯥꯏ ꯍꯔꯥꯎ ꯎꯃꯪ ꯂꯥꯏ ꯍꯔꯥꯎꯔꯁꯨ ꯏꯃꯥꯒꯤ ꯂꯣꯏꯅ ꯇꯝꯃꯦ ꯑꯗꯨ ꯇꯝꯗꯅ ꯍꯔꯥꯎꯕꯗꯤ ꯌꯥꯗꯦ ꯍꯥꯟꯅ ꯂꯥꯏꯔꯦꯝꯕꯤ ꯍꯔꯥꯎꯔꯝꯕꯅꯤ ꯀꯣꯟꯅ ꯅꯣꯡꯄꯣꯛ ꯄꯥꯟꯊꯣꯏꯕꯤ ꯍꯥꯏꯗꯅ ꯂꯤꯡꯈꯠꯈꯤꯕ ꯃꯥꯜꯂꯦ ꯑꯩꯈꯣꯏꯗꯤ ꯈꯪꯍꯧꯗ꯭ꯔꯦ ꯃꯗꯨ ꯃꯇꯝ ꯈꯔ ꯀꯨꯏꯔꯕ ꯃꯥꯜꯂꯦ ꯀꯣꯡ ꯂꯥꯏꯔꯦꯝꯕꯤ ꯍꯔꯥꯎꯕꯗ ꯂꯥꯏꯔꯦꯝꯒꯤ ꯅꯨꯄꯤ ꯑꯃꯈꯛ ꯌꯥꯎꯗ꯭ꯔꯒꯗꯤ ꯍꯔꯥꯎꯕ ꯌꯥꯔꯣꯏ ꯍꯥꯏꯗꯅ ꯅꯤꯡꯊꯧꯅ ꯍꯥꯏꯔꯝꯕꯗꯒꯤ ꯃꯥꯅꯁꯨ ꯊꯨꯝꯈꯣꯡꯁꯤ ꯃꯔꯨ ꯑꯣꯏꯅ ꯐꯪꯈꯤꯕ ꯑꯣꯏꯔ ꯃꯥꯜꯂꯦ ꯃꯗꯨꯅ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯁꯤ ꯁꯤꯔꯦ ꯇꯥꯏꯕꯪ ꯃꯤꯅꯤꯅ ꯅꯤꯡꯊꯧꯗ ꯅꯨꯄꯤꯗꯨ ꯌꯥꯎꯗ꯭ꯔꯗꯤ ꯂꯥꯏ ꯍꯔꯥꯎꯕ ꯌꯥꯔꯣꯏ ꯍꯥꯏꯕꯅꯤꯅ ꯅꯤꯡꯊꯧꯗ ꯍꯪꯀꯠꯂꯣꯏꯔꯦ ꯁꯨꯃꯥꯏꯅ ꯇꯧ ꯅꯨꯄꯤꯗꯨ ꯁꯤꯔꯦ
ꯃꯍꯥꯔꯥꯖ ꯑꯩꯈꯣꯏ ꯂꯥꯏꯗꯤ ꯁꯦꯕꯥ ꯇꯧꯅꯤꯡꯉꯤ ꯀꯃꯥꯏꯅ ꯇꯧꯕꯅ ꯍꯥꯏꯕꯗ ꯃꯈꯣꯏꯗꯩ ꯂꯩ ꯍꯦꯛꯎꯆꯣ ꯂꯩꯗꯨ ꯃꯥꯏ ꯃꯍꯨꯠ ꯁꯤꯜꯂꯨ ꯃꯥꯅ ꯂꯥꯏꯗ ꯀꯜꯂꯀꯥꯟꯗ ꯍꯔꯥꯎ ꯑꯝꯇꯗꯤ ꯍꯔꯥꯎꯕ ꯌꯥꯔꯣꯏ ꯍꯥꯏꯕ ꯑꯗꯨꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛꯁꯨ ꯑꯩꯈꯣꯏ ꯂꯩ ꯍꯦꯛꯄ ꯆꯠꯂꯤ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯆꯪꯉꯤ ꯑꯗꯒꯤ ꯃꯥꯃ ꯑꯩꯈꯣꯏ ꯁꯤꯗ ꯊꯨꯝꯈꯣꯡꯒꯤ ꯑꯩꯈꯣꯏ ꯒꯨꯍꯥ ꯑꯍꯨꯝ ꯎꯔꯤꯁꯦ ꯍꯣꯏ ꯁꯤꯗꯩꯁꯤꯗ ꯁꯨꯝ ꯅꯥꯀꯟꯁꯤꯗ ꯎꯅ ꯑꯣꯏꯔꯦꯀꯣ ꯍꯣꯏ ꯑꯗꯒꯤ ꯑꯁꯣꯝ ꯅꯥꯀꯟꯗ ꯆꯦꯛꯅ ꯈꯥꯒꯠꯂꯦꯀꯣ ꯍꯣꯏ RCC ꯈꯥꯒꯠꯂꯦꯀꯣ ꯍꯣꯏ ꯃꯁꯤ ꯍꯥꯟꯅꯗꯤ ꯁꯨꯃꯥꯏꯅ ꯑꯣꯏꯔꯛꯄ꯭ꯔꯥ ꯀꯃꯥꯏ ꯇꯧꯕꯅꯣ ꯃꯁꯤ ꯆꯦꯛꯁꯤꯗꯤ ꯑꯅꯧꯕꯅꯤ ꯃꯈꯥꯁꯤꯅ ꯎꯅꯤ ꯑꯅꯤꯁꯤꯃꯛ ꯁꯤꯗꯤ ꯆꯦꯛ ꯁꯨꯡꯌꯥꯎ ꯌꯥꯎꯗ꯭ꯔꯦ ꯎ ꯉꯥꯛꯇꯅꯤ ꯎꯌꯨꯡꯅꯤ ꯍꯥꯏ ꯑꯍꯟꯁꯤꯡꯅ ꯎꯌꯨꯡꯈꯣꯡ ꯍꯥꯏ ꯑꯅꯤꯁꯦ ꯑꯗꯨꯗꯒꯤ ꯆꯦꯛ ꯍꯧꯒꯠꯂꯛꯄꯅꯤ ꯑꯗꯨꯒ ꯍꯧꯒꯠꯂꯤꯕ ꯆꯦꯛꯁꯤꯁꯨ ꯀꯕꯣꯅ ꯁꯥꯕꯅꯤ ꯍꯥꯏ ꯆꯦꯛꯁꯤ ꯀꯣꯟꯇꯛ ꯇꯧꯔꯒ ꯄꯤꯛꯇꯛ ꯇꯧꯋꯦ ꯆꯦꯛꯁꯤ ꯑꯁꯤ ꯁꯨꯃꯥꯏꯅ ꯄꯥꯛꯇꯦꯕ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯂꯩꯔꯝꯃꯤ ꯑꯗꯒꯤ ꯈꯔꯁꯨ ꯃꯇꯝ ꯀꯨꯏꯔꯛꯑꯕꯅꯤꯅ खरा तेप ताब खोप तब सलोक तासलपदगी इसिंग थकपद तुम याम पामेब संजना साबाउद सा लाइबनी अदि आ लाइरम खुलेन लाइरम पुंगा कसोम जोंगी संजंग से लागा सिगी इसिंग से था गालिनेबा अदु माइन तबदगी सि नौना चंखखिबनी अदुगा मसिगी गुहा अहुमसे मसिगी लुबै चांसे क्यामु लुइनता यांखै तरेत लुबा माले अहुमसे अहुमसे पाउना बने सिदा सोकपदा सिमा यंग तानेबको अदुना अखोगी मणिपुर दा थुमखों मसिसे अखोई इफुट कुंबो दोरा इफुटनी अखोगी ममांगैदा अहल लमा तोमचा आदना इपंदोम लेरमे माना सेंगे अदुदी ngasibaw sengde masi sengbasi kamai tawge haibada numi 10 nimuk leringedagi paw chathoe manipur gi thungkong punam kaisini iruluiba kathema mega si kanoni thamga to phut tempa hatane buluri do ana akhoi si sengani sengba ji thungkong hukpa kawe amaka anjingna ningen thungkong hukani aduna nawai hapta ama 10 gi sing sok chalo haidana magoida pawsi pigraga waikhongdagina lakpa marin si tubat sammaga chumna leibneba aduna si sob kana makoi thungkong do kra ka loi phaunai loi phaunaba marin nena ana sigi manungda si ani sidi sengde si khaktani sengise ado manungda nungpak ani lei hai nungpa ani sigi karaksidane ba koigi pere tumhi thongleise iput phawgleise adu manungdo kha sauna lei hai ahanduna tamambada aduna tragati ai nangoina singkaliba polangda lekhom mayamda hapchalaga singkhalimni aduga haidokpane somda asida haidokpane puthoga aduna nangoina singkamada lekhom mayamduna tarpada ai punlup lupoidro ai theijalaga leibani manungda sauna lei hai anun tambirambada makata kulsi ini yang jage ko ini gi minga yumna kale kham thabiuba ai yumnak si langam soibam ningon khoi khulak sida chumpale rasi aduga ini akhoi gi sidai sungi Meitei thumse masi si kari de kanai da habiuba kari kano tauba hai si khoi gi kwai maru oina chajibu serauba adagi lamtai thangja sigumba adagi sorat luhongba adagi khoi ipan thaba khoi maning hipagi sigumba da loin sijanare sanare sigumba oina kano tawi adagi thumsigi matang dana khoi gi thumpak haiba thumja oina chaubasina khoi poying thumaina kawi adagi talak aina amalai talak asisu adum poying thumga dum sijanaba dum yai adagi samiraina macha amalai aduna khoi gi luhongbagi da khoi apo sagi daga hapa aduga kaino da kari sorat ki da na khoi gi athempot sida haitare sorat ki da na adugumba da hapa duna macha si sijanai adagi khoi gi cherau thummaina macha ama leirame adugi duna khoi cherau bada hapnabne na cherau thummaina dum kaure aduna adagi kaino koiga na khoi chabok pigi sana basina ko akhoina koiga na makai aduiduna kano tawe adagi khari su thoi khari sina kamai tawge da khoigi thariba khoina thumje sungbada
ꯊꯥꯔꯤꯕ ꯀꯩꯅꯣꯁꯦ ꯁꯤꯡꯁꯦ ꯑꯁꯤꯒꯤ ꯎꯠꯁꯤꯅ ꯑꯩꯈꯣꯏ ꯎꯆꯨꯝ ꯄꯣꯂꯥꯡ ꯍꯥꯏꯅ ꯑꯆꯧꯕ ꯑꯋꯥꯡꯕ ꯑꯃ ꯂꯩ ꯑꯗꯩꯗꯨꯗ ꯅꯝꯃꯒ ꯑꯗꯨꯗ ꯇꯥꯍꯜꯂꯒ ꯁꯨꯡꯉꯦ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯒꯤ ꯈꯔꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯆꯪ ꯁꯦꯝꯃꯦ ꯑꯩꯈꯣꯏꯒꯤ ꯍꯤꯗꯥꯛꯇꯤ ꯃꯥꯏꯕꯁꯤꯡꯅ ꯌꯥꯝꯅ ꯀꯥꯟꯅꯈ꯭ꯔꯦ ꯍꯤꯗꯥꯛꯀꯤ ꯈꯔꯤ ꯃꯆꯪꯒꯤ ꯃꯔꯝꯗꯗꯤ ꯑꯗꯨꯒ ꯃꯩꯇꯩ ꯊꯨꯝꯒꯤ ꯑꯩꯈꯣꯏꯒꯤ ꯁꯥꯕꯒꯤ ꯂꯥ ꯊꯨꯝꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯌꯥꯔꯤꯗ ꯄꯣꯝꯕꯒꯨꯝꯕ ꯑꯗꯒꯤ ꯌꯥꯄꯪꯗ ꯑꯩꯈꯣꯏ ꯌꯥꯈꯩ ꯍꯧꯕ ꯉꯝꯗꯕ ꯁꯤꯒꯨꯝꯕ ꯆꯤꯛꯄ ꯅꯥꯕ ꯇꯧꯕꯁꯦ ꯁꯤꯗꯁꯨ ꯑꯗꯨꯝ ꯅꯞꯄꯗ ꯑꯗꯨꯝ ꯌꯥꯝ ꯀꯥꯟꯅꯩ ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯊꯣꯏꯗꯣꯛꯄ ꯀꯩꯅꯣꯗꯤ ꯀꯩꯅꯣ ꯇꯧꯋꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯁꯨꯡꯕ ꯃꯩꯇꯩ ꯊꯨꯝꯁꯦ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯍꯧꯔꯛꯏꯕ ꯑꯩꯈꯣꯏꯒꯤ ꯊꯥꯏꯅꯗꯒꯤ ꯍꯧꯈꯤꯕ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯑꯥꯔꯠꯁ ꯑꯦꯟ ꯀꯜꯆꯔ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯆꯠꯅꯕꯤꯁꯤꯒ ꯌꯥꯝꯅ ꯑꯗꯨꯝ ꯇꯠꯅ ꯊꯥꯅ ꯌꯥꯗ꯭ꯔꯕ ꯊꯨꯝ ꯑꯃꯅꯦꯕ ꯃꯁꯤꯁꯨ ꯍꯣꯏ ꯍꯣꯏ ꯇꯠꯅ ꯊꯥꯅꯕ ꯌꯥꯗꯕ ꯍꯥꯏꯕꯨ ꯑꯩꯈꯣꯏꯒꯤ ꯂꯥꯏꯒꯤ ꯊꯧꯔꯝ ꯈꯨꯗꯤꯡꯃꯛꯇ ꯌꯥꯎꯏ ꯑꯩꯈꯣꯏꯒꯤ ꯂꯥꯏ ꯍꯔꯥꯎꯕꯃꯛꯇ ꯑꯣꯏꯔꯣ ꯑꯩꯈꯣꯏꯒꯤ ꯏꯀꯨꯝꯃꯨꯔꯒ ꯏꯀꯥꯔꯛꯄꯁꯤꯗ ꯑꯗꯨꯝ ꯌꯥꯎꯋꯦꯕ ꯊꯨꯝ ꯀꯥꯒꯨꯝ ꯂꯝꯒꯤꯗꯤ ꯈꯪꯗꯦꯀꯣ ꯑꯩꯈꯣꯏꯅ ꯌꯦꯡꯒꯤꯗꯤ ꯑꯗꯨꯝ ꯌꯥꯎꯋꯦꯕ ꯃꯁꯦ ꯑꯗꯣ ꯁꯤꯒꯨꯝꯕ ꯂꯥꯏꯒꯤ ꯇꯤꯟꯒꯤ ꯊꯕꯛꯁꯤꯗ ꯑꯗꯨꯝ ꯂꯣꯏꯅ ꯁꯤꯖꯤꯟꯅꯔꯦ ꯆꯥꯕꯣꯛꯄꯩ ꯁꯤꯖꯤꯟꯅꯔꯦ ꯑꯗꯒꯤ ꯀꯩꯅꯣ ꯈꯔꯤ ꯃꯆꯪ ꯍꯥꯏꯔꯁꯨ ꯑꯩꯈꯣꯏꯒꯤ ꯂꯣꯏꯅꯃꯛ ꯍꯤꯗꯥꯛꯇꯗꯤ ꯃꯥꯏꯕꯁꯤꯡꯅ ꯑꯗꯨꯝ ꯂꯣꯏꯅ ꯀꯩꯅꯣ ꯇꯧꯔꯒ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕꯅꯤ ꯑꯗꯨꯒꯤꯗꯤ ꯑꯗꯨꯒ ꯈꯔꯤ ꯃꯆꯪ ꯁꯦꯝꯕꯒꯤ ꯃꯇꯥꯡꯗꯗꯤ ꯀꯩꯅꯣ ꯇꯧꯈ꯭ꯔꯦ ꯃꯇꯝ ꯀꯨꯏꯅ ꯆꯪꯉꯦ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯈꯔꯤꯁꯤ ꯉꯁꯥꯏꯒꯤ ꯃꯍꯤꯗꯨ ꯎꯠꯁꯤꯟ ꯑꯃꯒ ꯇꯥꯔꯦ ꯇꯥꯔꯕ ꯇꯨꯡꯁꯤꯗ ꯑꯃꯨꯛ ꯃꯍꯤꯁꯦ ꯑꯩꯈꯣꯏꯅ ꯈꯥꯡ ꯍꯥꯏꯁꯤꯗ ꯑꯃꯨꯛ ꯂꯣꯜꯂꯅꯤ ꯂꯣꯜꯂꯒ ꯑꯃꯨꯛ ꯀꯣꯏꯒꯥ ꯑꯃꯨꯛ ꯀꯥꯔꯅꯤ ꯀꯣꯏꯒꯥ ꯀꯥꯔꯕ ꯃꯇꯨꯡꯁꯤꯗ ꯑꯩꯈꯣꯏꯅ ꯍꯧꯔꯤꯕ ꯂꯩꯔꯪ ꯀꯩꯅꯣ ꯃꯩ ꯊꯥꯔꯤꯕ ꯃꯅꯨꯡꯁꯤꯗ ꯑꯩꯈꯣꯏꯅ ꯃꯩꯇꯥꯟꯗ ꯏꯛꯑꯅꯤ ꯑꯃꯨꯛ ꯏꯊꯣꯛꯑꯅꯤ ꯂꯣꯏ ꯊꯥꯗꯣꯛꯑꯅꯤ ꯄꯨꯡꯉꯧ ꯉꯧꯔꯦꯕ ꯑꯗꯒꯤ ꯑꯗꯨꯒꯤ ꯃꯍꯤꯁꯦ ꯑꯃꯨꯛ ꯈꯥꯡꯗ ꯑꯃꯨꯛ ꯍꯥꯞꯄꯒ ꯂꯣꯟꯊꯣꯛꯑꯦ ꯈꯥꯡꯗ ꯑꯃꯨꯛ ꯍꯥꯞꯄꯒ ꯂꯣꯜꯂꯒ ꯑꯗꯩ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯏꯅꯥꯕꯨꯜ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯏꯁꯤꯡ ꯀꯥꯕꯒꯤ ꯄꯨꯜ ꯑꯆꯧꯕꯁꯦ ꯁꯤꯗꯩꯁꯤꯗ ꯍꯥꯞꯄꯒ ꯇꯤꯡꯉꯒ ꯊꯝꯃꯦ ꯑꯗꯣ ꯇꯤꯡꯉꯒ ꯊꯝꯃꯕ ꯃꯇꯨꯡꯗ ꯄꯨꯜ ꯑꯃꯗ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯁꯅꯥ ꯊꯥꯔꯒ ꯑꯩꯈꯣꯏꯒꯤ ꯈꯨꯗꯩ ꯁꯅꯥꯗꯨ ꯊꯥꯔꯒ ꯑꯃꯨꯛ ꯆꯨꯝꯊꯣꯛꯑꯅꯤ ꯑꯗꯨꯒ ꯆꯨꯝꯊꯣꯛꯑꯕ ꯃꯇꯨꯡꯗꯨꯗ ꯑꯃꯨꯛ ꯉꯁꯥꯏ ꯈꯥꯡꯁꯤꯗ ꯍꯥꯞꯄꯒ ꯂꯣꯟꯗꯣꯏꯅꯦꯕ ꯑꯗꯨꯒ ꯂꯣꯜꯂꯒ ꯃꯀꯛ ꯀꯛꯄ ꯑꯗꯨꯒ ꯀꯩꯅꯣ ꯇꯧꯕꯅꯤ ꯍꯤꯗꯥꯛꯀꯤ ꯃꯔꯝꯒꯤꯁꯤꯅ ꯑꯗꯒꯤ ꯃꯈꯥ ꯇꯥꯅꯤꯅꯦ ꯃꯁꯤꯗꯒꯤ ꯁꯨꯡꯉꯤꯕ ꯊꯨꯝꯁꯦ ꯃꯁꯤꯁꯦ ꯀꯗꯥꯏꯗ ꯊꯥꯏ ꯀꯃꯥꯏꯅ ꯌꯣꯜꯂꯤ ꯑꯗꯨꯒ ꯃꯃꯟꯅ ꯀꯃꯥꯏꯅ ꯇꯧꯏ ꯃꯃꯟꯁꯤ ꯈꯔ ꯑꯗꯨꯝ ꯈꯦꯠꯅꯔꯦ ꯉꯍꯥꯟꯋꯥꯏꯒ ꯍꯧꯖꯤꯛꯀꯗꯤ ꯉꯍꯥꯟꯋꯥꯏꯅ ꯉꯁꯥꯏꯒꯤ ꯄꯩꯁꯥ ꯍꯣꯡꯕꯅ ꯍꯥꯏꯒꯗ꯭ꯔꯥ ꯄꯩꯁꯥ ꯇꯥꯡꯕꯅ ꯍꯥꯏꯒꯗ꯭ꯔꯥ ꯑꯗꯨꯝ ꯄꯣꯠꯁꯤ ꯀꯩꯅꯣ ꯇꯧꯔꯝꯃꯤ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯈꯔ ꯇꯥꯡꯉꯦ ꯃꯁꯤ ꯊꯥꯔꯤꯁꯤꯗꯤ ꯕꯖꯥꯔ ꯂꯩꯕ ꯃꯐꯝꯗ ꯂꯣꯏꯅ ꯑꯅꯝꯕ ꯊꯥꯔꯦ ꯉꯍꯥꯟꯋꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯈ꯭ꯋꯥꯏꯔꯝꯕꯟ ꯕꯖꯥꯔꯁꯦ ꯁꯤ ꯏꯃꯥ ꯀꯩꯊꯦꯜꯁꯤꯗ ꯄꯨꯂꯞ ꯊꯥꯔꯒ ꯃꯌꯥꯝꯁꯤ ꯂꯣꯏ ꯆꯈꯥꯏꯔꯝꯃꯦꯕ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯇꯧꯗ꯭ꯔꯦ ꯂꯝꯂꯣꯡ ꯑꯗꯒꯤ ꯑꯗꯨꯝ ꯕꯖꯥꯔ ꯂꯩꯕꯈꯩ ꯁꯤꯡꯖꯃꯩ ꯀꯣꯡꯕ ꯑꯗꯣ ꯁꯤ ꯂꯣꯏꯅꯕ ꯑꯗꯩ ꯌꯥꯏꯔꯤꯄꯣꯛ ꯊꯧꯕꯥꯜ ꯀꯛꯆꯤꯡ ꯑꯗꯒꯤ ꯅꯝꯕꯣꯜ ꯃꯣꯏꯔꯥꯡ ꯐꯥꯎꯕ ꯌꯧꯕ ꯌꯥꯎꯏ ꯃꯃꯟꯗꯤ ꯀꯃꯥꯏꯅ ꯌꯣꯜꯂꯤ ꯃꯃꯟꯁꯦ ꯍꯧꯖꯤꯛꯇꯤ ꯈꯔ ꯇꯥꯡꯉꯦ ꯑꯩꯈꯣꯏ ꯁꯤꯗꯒꯤꯗꯤ ꯆꯥꯝꯃꯒꯤ ꯍꯧꯖꯤꯛꯁꯤ 9ꯂꯣ 8ꯂꯣ ꯑꯥꯗ ꯑꯩꯈꯣꯏꯅ ꯊꯥꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯊꯥꯔꯨꯕ ꯂꯍꯧꯔꯤꯕ ꯊꯨꯝꯗꯣ ꯀꯩꯅꯣꯗꯣ ꯊꯨꯝ ꯌꯣꯟꯕꯤꯗꯣ ꯑꯗꯨꯅ ꯂꯍꯧꯕ ꯃꯇꯝꯗ ꯑꯗꯨꯃꯥꯏꯅ ꯊꯥꯔꯤ ꯈꯨꯠꯁꯨꯃꯟꯒ ꯄꯥꯊꯣꯛꯎꯔꯗꯤ ꯌꯥꯎ ꯄꯣꯟꯇꯦꯗ ꯏꯕꯨꯡꯉꯣ ꯋꯥꯕꯅ ꯍꯦꯜꯂꯦꯕ ꯁꯤꯡꯁꯨ ꯌꯥꯝ ꯁꯤꯡꯁꯤꯗꯤ ꯃꯄꯥꯟ ꯅꯥꯏꯗꯦ ꯍꯥꯏꯇꯥꯔꯦ ꯁꯤꯡꯁꯤꯅ ꯃꯁꯤꯒꯤ ꯏꯁꯤꯡꯁꯦ ꯀꯜꯂꯀꯥꯟꯗ ꯁꯤꯡꯒꯤ ꯀꯩꯅꯣ ꯂꯣꯜꯂꯒ ꯁꯤꯡꯁꯤꯅ ꯁꯨꯝ ꯏꯁꯤꯡ ꯃꯅꯤꯟ ꯀꯥꯍꯟꯈ꯭ꯔꯒ ꯃꯥꯒꯤ ꯀꯩꯅꯣ ꯂꯧꯍꯧꯗꯣꯏ ꯅꯠꯇ꯭ꯔꯣ ꯁꯤꯗꯩꯁꯤ ꯌꯥꯝ ꯆꯪꯉꯦꯕ ꯃꯤꯗꯤ ꯁꯤ ꯏꯁꯤꯡ ꯀꯥꯕꯤꯗꯅ ꯏꯁꯤꯡ ꯑꯃꯨꯛ ꯀꯥꯔꯅꯤ ꯑꯗꯒꯤ ꯁꯤꯡ ꯆꯟꯕꯤ ꯃꯩ ꯌꯥꯡꯕꯤ ꯊꯨꯝ ꯁꯥꯕꯤ ꯑꯅꯤ ꯐꯝꯃꯒ ꯊꯨꯝ ꯁꯥꯗꯣꯏꯅꯤ ꯑꯗꯨꯅ ꯃꯤꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯪꯉꯦꯕ ꯃꯤ 5-6 ꯑꯗꯨꯝ ꯆꯪꯉꯦꯕ ꯑꯩꯈꯣꯏꯒꯤ ꯊꯨꯝꯖꯪ ꯑꯃ ꯀꯩꯅꯣ ꯂꯩꯕꯁꯤꯗ ꯊꯨꯝꯖꯪ ꯑꯃ ꯁꯨꯡꯕꯁꯤꯗ ꯊꯨꯝꯖꯪꯁꯦ ꯊꯨꯝꯖꯪ ꯀꯧꯋꯦꯕ ꯑꯩꯈꯣꯏꯅ ꯑꯗꯣ ꯍꯧꯖꯤꯛ ꯊꯥꯔꯤꯕ ꯀꯩꯊꯦꯜꯁꯤꯡꯁꯦ ꯃꯁꯤꯒꯤ ꯊꯨꯝꯁꯦ ꯏꯁꯥꯅ ꯁ꯭ꯋꯥꯏꯗꯒꯤ ꯃꯤ ꯆꯠꯂ ꯊꯥꯕ ꯅꯠꯇ꯭ꯔꯒ ꯃꯣꯏꯅ ꯂꯧꯕ ꯂꯥꯛꯄ꯭ꯔꯥ ꯑꯩꯈꯣꯏꯅ ꯆꯠꯂꯒ ꯊꯥꯏ ꯑꯗꯒꯤ ꯃꯔꯛꯇ ꯍꯦꯛ ꯀꯩꯅꯣ ꯇꯧꯗ꯭ꯔꯒꯁꯨ ꯅꯪꯅꯗ꯭ꯔꯒꯁꯨ ꯃꯣꯏꯅꯁꯨ ꯁꯨꯝ ꯂꯧꯕ ꯂꯥꯛꯑꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯊꯨꯝ ꯁꯨꯡꯕꯤ ꯏꯃꯥ ꯑꯃꯒ ꯊꯦꯡꯅꯖꯔꯦ ꯑꯩ ꯏꯃꯥꯁꯤꯒ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯖꯒꯦ ꯑꯩꯈꯣꯏ ꯏꯃꯥꯒꯤ ꯃꯤꯡꯒ ꯌꯨꯝꯅꯥꯛ ꯑꯝꯇ ꯍꯥꯏꯕꯤꯌꯨꯕ ꯑꯩꯒꯤ ꯈꯥꯡꯉꯦꯝꯕꯝ ꯑꯗꯨꯒ ꯏꯃꯤꯡꯅ ꯀꯨꯟꯖꯔꯥꯅꯤ ꯏꯟꯗ꯭ꯔꯥꯅꯤ ꯀꯨꯟꯖꯔꯥꯅꯤ ꯀꯨꯟꯖꯔꯥꯅꯤ ꯑꯗꯨꯒ
ꯃꯥ ꯑꯩꯈꯣꯏꯒꯤ ꯊꯨꯝ ꯁꯨꯡꯕꯁꯦ ꯀꯃꯥꯏ ꯀꯃꯥꯏ ꯁꯨꯡꯉꯤ ꯑꯁꯤꯗꯒꯤ ꯊꯨꯝ ꯈꯣꯡꯒꯤ ꯒꯨꯍꯥ ꯂꯩꯍꯧꯔꯦꯗꯅ ꯍꯣꯏ ꯑꯗꯨꯗꯩ ꯀꯃꯥꯏ ꯀꯃꯥꯏ ꯇꯧꯏ ꯏꯁꯤꯡ ꯁꯣꯛꯑ ꯄꯨꯔꯛꯏꯔ ꯀꯃꯥꯏ ꯀꯃꯥꯏ ꯇꯧꯏ ꯑꯗꯒꯤ ꯏꯁꯤꯡ ꯁꯣꯛꯎꯔꯦ ꯍꯣꯏ ꯏꯃꯥꯅ ꯈꯔꯨꯡꯁꯤꯗ ꯍꯩꯔ ꯊꯝꯃꯤꯁꯦ ꯍꯣꯏ ꯄꯨꯂꯞ ꯑꯗꯨꯒ ꯑꯁꯤꯗ ꯈꯥꯡ ꯗꯤꯟꯅꯦꯕꯁꯦ ꯍꯣꯏ ꯑꯁꯤꯗ ꯗꯤꯟꯁꯦ ꯈꯥꯏꯗꯣꯛꯑꯒ ꯑꯁꯤꯗ ꯍꯩꯔꯤꯃꯤ ꯄꯤꯛ ꯊꯟꯅ ꯍꯣꯏ ꯄꯤꯛ ꯊꯟꯅ ꯍꯩꯔꯒ ꯀꯪꯉꯦ ꯀꯥꯟꯗ ꯑꯃꯨꯛ ꯅꯣꯠꯁꯤꯟꯕ ꯍꯣꯏ ꯀꯪꯉ ꯅꯣꯠꯁꯤꯜꯂꯒ ꯈꯔ ꯌꯥꯝꯃꯦ ꯌꯥꯔꯦ ꯍꯥꯏꯕ ꯀꯥꯟꯗꯨꯗ ꯀꯪꯍꯟꯕ ꯇꯨ ꯄꯦꯛ ꯇꯧꯔꯤꯁꯦ ꯁꯨꯃꯥꯏꯅ ꯄꯦꯛꯊꯣꯛꯑꯒ ꯁꯤꯗ ꯍꯥꯞꯄ ꯁꯥꯗꯣꯏꯅꯦ ꯑꯗꯣ ꯁꯨꯃꯥꯏꯅ ꯁꯥꯕꯁꯦ ꯁꯤꯒꯤ ꯊꯨꯝ ꯃꯄꯥꯛꯁꯦ ꯍꯣꯏ ꯃꯈꯜ ꯀꯌꯥ ꯂꯩ ꯁꯤꯗ ꯁꯥꯔꯤꯁꯦ ꯃꯈꯜ ꯀꯌꯥꯅꯣ ꯁꯥꯔꯤꯁꯦ ꯃꯈꯜꯁꯦ 3 ꯂꯩ ꯀꯔꯤ ꯀꯔꯤꯅꯣ ꯑꯁꯤꯅ ꯁꯥꯃꯦꯔ ꯀꯧꯋꯦꯕ ꯑꯗꯒꯤ ꯁꯥꯃꯦꯔꯥꯁꯤ ꯑꯧ ꯑꯁꯦ ꯁꯤ ꯑꯣꯏꯗꯣꯏꯅꯤꯀꯣ ꯍꯣꯏ ꯃꯥꯅꯦ ꯍꯣꯏ ꯃꯈꯥꯁꯤ ꯑꯗꯒꯤ ꯂꯥꯅꯤꯀꯣ ꯂꯥꯅꯤ ꯍꯣꯏ ꯑꯗꯒꯤ ꯑꯃꯁꯤꯅ ꯊꯨꯝꯖꯥꯎ ꯍꯥꯏꯔꯦ ꯁꯤꯁꯦ ꯑꯧ ꯁꯤꯅ ꯑꯗꯒꯤ ꯊꯨꯝꯖꯥꯎ ꯑꯗꯨꯅ ꯃꯈꯥꯗ ꯍꯥꯏꯊꯔꯛꯄ ꯇꯥꯂꯛ ꯍꯥꯏꯅ ꯑꯃꯒ ꯂꯩꯔꯤ ꯑꯗꯨ ꯇꯥꯂꯛꯇꯨꯗꯤ ꯁꯤꯗ ꯁꯥꯗ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯁꯥꯗ꯭ꯔꯦ ꯍꯣꯏ ꯑꯗꯨ ꯏꯃꯥ ꯁꯤꯒꯤ ꯊꯨꯝꯁꯦ ꯍꯣꯏ ꯌꯣꯟꯕ ꯀꯥꯟꯗ ꯁꯤꯗꯒꯤ ꯑꯣꯏꯅ ꯃꯤ ꯄꯨꯕ꯭ꯔꯥ ꯃꯤꯅ ꯂꯧꯕ ꯂꯥꯛꯄ꯭ꯔꯥ ꯃꯤꯅꯁꯨ ꯂꯧꯕ ꯂꯥꯛꯏ ꯑꯩꯈꯣꯏꯅꯁꯨ ꯄꯨꯔꯒ ꯑꯗꯨꯝ ꯆꯠꯂꯤ ꯍꯣꯏ ꯕꯖꯥꯔꯗ ꯍꯣꯏ ꯕꯖꯥꯔ ꯑꯗꯨꯝ ꯃꯅꯤꯄꯨꯔ ꯕꯖꯥꯔ ꯄꯨꯝꯅꯃꯛꯇ ꯍꯣꯏ ꯑꯗꯨꯒ ꯊꯨꯝꯁꯤ ꯃꯃꯜꯁꯤꯃ ꯃꯣꯏꯅ ꯑꯩꯈꯣꯏ ꯏꯃꯥ ꯍꯣꯏꯅ ꯊꯥꯕ ꯀꯥꯟꯗ ꯁꯤꯒꯨꯝꯕꯁꯤꯅ ꯀꯃꯥꯏ ꯀꯃꯥꯏ ꯊꯥꯏ ꯑꯁꯤ ꯑꯩꯈꯣꯏꯅ ꯊꯥꯕ ꯀꯥꯟꯗ 90 ꯊꯥꯕ ꯑꯃꯗ ꯑꯗꯨꯃꯥꯏꯅ ꯊꯥꯏ ꯑꯗꯨꯒ ꯁꯤꯒꯤ ꯑꯁꯤꯅ 10 ꯑꯗꯨꯝ ꯊꯥꯕ ꯍꯣꯏ ꯑꯗꯨ ꯃꯣꯏꯅ ꯌꯣꯟꯕꯗꯤ ꯈꯪꯗ꯭ꯔꯦ ꯃꯣꯏꯅ ꯍꯦꯟꯅ ꯌꯣꯜꯂꯝꯒꯅꯤ ꯌꯣꯜꯂꯝꯒꯅꯤ ꯑꯗꯨꯕꯨꯗꯤ ꯃꯤ ꯀꯔꯕꯥꯔꯅꯤꯅ ꯍꯣꯏ ꯑꯗꯣ ꯏꯃꯥ ꯁꯤꯒꯤ ꯊꯨꯝ ꯁꯨꯡꯕꯁꯦ ꯍꯣꯏ ꯃꯁꯤꯗ ꯏꯃꯥ ꯍꯣꯏꯗ ꯊꯥ ꯑꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗ ꯁꯦꯟꯐꯝ ꯀꯌꯥꯃꯨꯛꯇꯤ ꯀꯥꯟꯅꯩ ꯊꯥ ꯑꯃꯗ ꯄꯥꯗ꯭ꯔꯦ ꯏꯕꯨꯡꯉꯣ ꯊꯥ ꯑꯃꯗ ꯄꯥꯗ꯭ꯔꯦꯗꯤ ꯅꯨꯡꯇꯤꯒꯤ ꯕꯔꯥꯕꯔꯤ ꯂꯦꯞꯇꯅ ꯊꯥꯁꯤꯃ ꯁꯨꯔꯦ ꯍꯥꯏꯕ ꯂꯩꯇꯦ ꯍꯥꯏꯕ ꯍꯣꯏ ꯃꯄꯣꯠ ꯃꯆꯩꯁꯦ ꯂꯩꯇꯕ ꯇꯟꯖꯥꯁꯨ ꯂꯥꯛꯑꯦꯕ ꯍꯣꯏ ꯑꯗꯨ ꯂꯩꯕ ꯀꯥꯟꯗ ꯅꯣꯡꯃ ꯅꯤꯅꯤ 5 10 ꯁꯨꯕ ꯑꯗꯨ 5 10ꯁꯨ ꯂꯦꯞꯄ ꯄꯨꯔꯥ ꯊꯥꯁꯤꯃ ꯑꯅꯤꯁꯤꯃ ꯄꯨꯔꯥ ꯂꯦꯞꯇꯅ ꯁꯨꯏ ꯍꯥꯏꯕꯗꯨꯗꯤ ꯂꯩꯇꯦ ꯍꯥꯏꯕ ꯉꯁꯥꯏ ꯃꯄꯣꯠꯁꯦ ꯋꯥꯠꯄ ꯌꯥꯗ꯭ꯔꯕ ꯃꯄꯣꯠꯁꯦ ꯂꯩꯇꯕ ꯌꯥꯎꯔꯛꯑꯦꯕ ꯂꯥ ꯂꯩꯔꯛꯇꯕ ꯑꯗꯒꯤ ꯁꯤꯡ ꯂꯩꯔꯛꯇꯕ ꯑꯗꯒꯤ ꯁꯤꯒꯨꯝꯕꯁꯤ ꯀꯥꯏꯔꯛꯄ ꯇꯣꯏꯔꯛꯄ ꯌꯥꯗꯕ ꯑꯁꯤꯒꯨꯝꯕ ꯁꯤꯟꯗꯣꯛ ꯁꯤꯟꯗꯧ ꯃꯇꯝ ꯈꯔ ꯑꯗꯨꯝ ꯒꯦꯞ ꯂꯩꯕ ꯑꯣꯀꯦ ꯑꯗꯨ ꯏꯃꯥ ꯑꯗꯨꯗꯤ ꯁꯤ ꯊꯨꯝ ꯁꯨꯡꯕꯁꯤꯅ ꯌꯨꯝ ꯅꯨꯡ ꯄꯨꯅꯕꯗꯤ ꯑꯗꯨꯝ ꯉꯝꯃꯤꯀꯣ ꯍꯥꯟꯅꯗꯤ ꯉꯝꯃꯝꯕ ꯖꯥꯠꯅꯤ ꯑꯩꯈꯣꯏꯅ ꯁꯨꯗ꯭ꯔꯤꯉꯩ ꯑꯍꯟꯁꯤꯡ ꯁꯨꯔꯤꯉꯩꯗꯗꯤ ꯃꯇꯝꯗꯨꯒꯤ ꯄꯣꯠꯇꯨ ꯍꯣꯡꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯄꯣꯠꯁꯦ ꯇꯥꯡꯉꯕꯅꯤ ꯃꯄꯣꯠꯁꯦ ꯂꯣꯏ ꯇꯥꯡꯕꯅꯤꯅ ꯈ꯭ꯔꯣꯁꯗꯣ ꯑꯗꯨꯝ ꯆꯪꯕ ꯍꯦꯜꯂꯛꯄꯅꯤꯅ ꯊꯣꯏꯗꯣꯛꯅ ꯑꯗꯨꯛ ꯌꯥꯝꯅ ꯏꯃꯨꯡꯗꯤ ꯄꯨꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯕ ꯑꯗꯨ ꯃꯇꯦꯡ ꯈꯔ ꯍꯥꯏꯗꯨꯅꯤ ꯑꯗꯨ ꯃꯤ ꯑꯃꯠꯇ ꯑꯅꯤꯗ ꯆꯥꯕ ꯑꯣꯏꯔꯒꯗꯤ ꯈꯔꯁꯨ ꯀꯣꯝꯕ ꯃꯤ ꯌꯥꯝ ꯆꯥꯕꯗꯗꯤ ꯑꯗꯨꯝ ꯁꯨꯗꯕꯗꯤ ꯌꯥꯗꯕꯅꯤꯅ ꯑꯗꯨꯝ ꯈꯔ ꯁꯨꯔꯒ ꯀꯥꯟꯅꯗꯦ ꯍꯥꯏꯕꯗꯤ ꯌꯥꯗꯦ ꯀꯥꯟꯅꯔꯒꯁꯨ ꯌꯨꯝ ꯄꯨꯕ ꯍꯥꯏꯗꯨꯗꯤ ꯍꯧꯖꯤꯛ ꯃꯇꯝꯁꯤ ꯈ꯭ꯔꯣꯁꯁꯤꯗꯤ ꯆꯥꯎꯕꯅꯤꯅ ꯉꯝꯗꯦ ꯍꯥꯏꯕ ꯑꯗꯨꯅ ꯍꯧꯖꯤꯛꯅꯦ ꯑꯩꯈꯣꯏ ꯅꯤꯡꯒꯦꯜ ꯈꯨꯜꯁꯤ ꯑꯣꯏꯅꯅꯦ ꯍꯣꯏ ꯁꯨꯃꯥꯏꯅ ꯊꯨꯝ ꯁꯨꯡꯕ ꯂꯩꯔꯪ ꯍꯥꯏꯇꯥꯔꯦꯀꯣ ꯂꯩꯔꯪ ꯀꯌꯥꯃꯨꯛ ꯂꯩꯔꯤ ꯄꯨꯟꯅ ꯂꯩꯔꯪꯁꯦ 3ꯀꯨꯝꯕ ꯁꯨꯔꯝꯒꯗ꯭ꯔꯥ ꯑꯗꯨꯃꯥꯏꯅ ꯂꯩꯔꯝꯒꯅꯤ 3ꯀꯨꯝꯕ ꯑꯇꯩ ꯂꯣꯏꯅꯃꯛꯇꯤ ꯁꯨꯗꯦ ꯑꯗꯒꯤ ꯁꯤꯒꯤ ꯊꯨꯝ ꯃꯄꯥꯛꯁꯦ ꯁꯤꯅ ꯀꯔꯤ ꯀꯔꯤꯅꯣ ꯀꯥꯟꯅꯔꯤꯁꯦ ꯀꯩ ꯀꯔꯤ ꯁꯤ ꯊꯨꯝ ꯍꯥꯏꯕꯨ ꯑꯁꯤꯁꯨ ꯃꯄꯥꯛꯁꯤꯁꯨ ꯃꯆꯥꯁꯨ ꯆꯞ ꯃꯥꯟꯅꯩꯕꯀꯣ ꯑꯁꯤꯅ ꯆꯥꯎꯅ ꯁꯥꯕ ꯄꯤꯛꯅ ꯁꯥꯕꯩ ꯋꯥꯅꯦꯕ ꯑꯗꯨ ꯀꯥꯟꯅꯕ ꯍꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡ ꯅꯨꯕꯤ ꯃꯁꯥ ꯃꯎ ꯉꯝꯃꯛꯇꯕꯗ ꯆꯥꯛꯀ ꯇꯣꯠꯄꯒꯨꯝꯕ ꯑꯗꯒꯤ ꯌꯦꯟꯖꯤꯜ ꯑꯀꯨꯞꯄꯤ ꯀꯔꯤ ꯀꯔꯥꯗꯣ ꯐꯨꯝꯃꯒ ꯃꯍꯤ ꯁꯨꯝꯃꯒ ꯁꯤ ꯃꯩ ꯈꯔ ꯏꯛꯑꯒ ꯃꯆꯦꯠ ꯈꯤꯖꯤꯛꯇꯪ ꯑꯗꯨ ꯊꯥꯗꯔꯒ ꯅꯩꯈꯥꯏꯔ ꯄꯤꯊꯛꯄꯁꯨ ꯃꯕꯨꯛ ꯃꯔꯤꯟ ꯅꯥꯕ ꯅꯨꯡꯁꯤꯠ ꯅꯨꯡꯍꯨꯝ ꯀꯥꯕꯗꯣ ꯐꯩ ꯍꯥꯏꯅꯩ ꯑꯍꯟꯁꯤꯡꯅ ꯑꯗꯨꯒ ꯂꯥꯏ ꯇꯤꯟꯒꯤ ꯈꯨꯔꯝꯕ ꯂꯨꯍꯣꯡꯕ ꯂꯧꯈꯠꯄ ꯑꯗꯒꯤ ꯑꯗꯒꯤ ꯗꯦꯕ ꯀꯔꯃ ꯊꯣꯛꯄ ꯑꯗꯒꯤ ꯍꯔꯥꯎ ꯇꯌꯥꯝꯕ ꯑꯗꯨꯒꯨꯝꯕꯗ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕ ꯆꯥꯕꯁꯨ ꯑꯗꯨꯝ ꯆꯥꯔꯤꯕꯅꯦꯕ ꯊꯨꯝꯅꯦꯕꯁꯦ ꯑꯗꯨ ꯃꯣꯏ ꯈꯪꯗꯕꯅ ꯗꯨꯀꯥꯟꯒꯤꯁꯦ ꯁꯨꯝ ꯁꯤꯖꯤꯟꯅꯈꯤꯕꯒꯤ ꯑꯁꯤ ꯇꯥꯡꯉꯦ ꯍꯥꯏꯒꯗ꯭ꯔꯥ ꯀꯔꯝ ꯇꯧꯕꯩꯅꯣ ꯊꯧꯁꯝꯕ ꯊꯤꯕ ꯑꯍꯣꯡꯕ ꯊꯤꯕꯒꯤ ꯇꯧꯕꯩ ꯋꯥꯅꯦꯕ ꯍꯥꯟꯅꯗꯤ ꯁꯤ ꯈꯛ ꯆꯥꯔꯝꯃꯦ ꯑꯩꯈꯣꯏꯁꯨ ꯈꯪꯍꯧꯗꯦ ꯅꯍꯥꯟꯋꯥꯏ ꯃꯄꯥꯟ ꯂꯝꯗꯒꯤ ꯊꯨꯝ ꯄꯨꯁꯜꯂꯛꯏꯉꯩꯗꯗꯤ ꯁꯤ ꯈꯛꯇꯅꯤ ꯇꯧꯔꯝꯃꯤ ꯁꯤ ꯈꯛꯇ ꯆꯥꯔꯝꯃꯦ ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯉꯔꯥꯡ ꯅꯍꯥꯟꯗꯒꯤꯅꯤꯅ ꯑꯍꯟꯁꯤꯡ ꯍꯥꯛꯇꯛꯇꯗꯤ ꯁꯨꯕꯗꯨꯗꯤ ꯑꯩꯈꯣꯏ ꯈꯪꯍꯧꯗ꯭ꯔꯦ ꯍꯥꯏꯕ ꯑꯗꯨ ꯃꯥ ꯑꯩꯈꯣꯏ ꯀꯩꯅꯣ ꯍꯪꯖꯒꯦꯕ ꯑꯩꯈꯣꯏꯒꯤ ꯃꯩꯅꯤꯡꯒꯨꯝꯕꯤ ꯅꯨꯄꯤꯁꯤꯡꯅ ꯆꯥꯔꯤꯕꯅꯦ ꯃꯔꯨ ꯑꯣꯏꯅ ꯁꯤꯒꯤ ꯊꯨꯝꯁꯦ ꯄꯤꯖꯩꯅꯩꯌꯦꯕ ꯃꯣꯏꯗ ꯆꯥꯔꯤꯕꯅꯦ ꯃꯁꯤꯅ ꯐꯔꯤꯕꯅꯦ ꯃꯣꯏꯅ ꯍꯥꯏꯁꯤꯅꯦ ꯑꯍꯣꯡꯕ ꯄꯥꯝꯕ ꯊꯧꯁꯝꯕ ꯊꯤꯕꯒꯤ ꯇꯧꯕꯩ ꯋꯥꯅꯦ ꯁꯤ ꯊꯥꯏꯅꯗꯤ ꯁꯤ ꯃꯩꯗ ꯀꯥꯕꯨ ꯀꯥꯕꯨ ꯂꯧꯊꯣꯛꯑꯒ ꯃꯀꯨꯁꯦ ꯂꯧꯊꯣꯛꯑꯒ ꯆꯥꯛꯀ ꯇꯣꯠꯂꯒ ꯑꯗꯨꯝ ꯆꯥꯏ ꯍꯥꯏꯕ ꯍꯧꯖꯤꯛꯁꯨ ꯀꯅꯥꯒꯨꯝꯕ ꯃꯤꯗꯤ ꯆꯥꯏ ꯍꯥꯏꯕꯁꯦ ꯑꯗꯨ ꯃꯣꯏꯅ ꯊꯧꯁꯝꯕ ꯄꯥꯝꯕ ꯑꯍꯣꯡꯕ ꯄꯥꯝꯕꯒꯤꯅꯤ ꯁꯤꯅ ꯐꯕꯅꯤ ꯑꯗꯨ ꯏꯃꯥꯒꯤ ꯁꯤꯒꯤ ꯊꯨꯝ ꯁꯨꯡꯕꯁꯤꯗꯅꯦ ꯆꯪꯉꯤꯁꯦ ꯑꯩꯈꯣꯏ ꯂꯩꯔꯪ ꯁꯤꯕꯨ ꯂꯩꯖꯔꯦꯀꯣ ꯁꯤꯡꯁꯤꯃꯗꯤ ꯌꯥꯝ ꯆꯪꯉꯝꯃꯅꯤ ꯁꯤꯡꯁꯤꯗꯤ ꯀꯥꯏꯗꯤ ꯄꯨꯔꯛꯏ ꯀꯃꯥꯏꯅ ꯇꯧꯏ ꯁꯤꯡꯁꯦ ꯏꯕꯨꯡꯉꯣ ꯆꯤꯡꯗꯒꯤ ꯂꯩꯔꯤꯕꯅꯤ ꯂꯝ ꯂꯧꯔꯒ ꯆꯟꯕ ꯑꯗꯨꯒ ꯑꯔꯦꯝꯕ ꯐ꯭ꯔꯤꯗ ꯆꯟꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯕ ꯁꯤꯡꯒꯤ ꯃꯤꯁꯤꯅ ꯑꯗꯨ ꯂꯩꯔꯒ ꯃꯤ 3 4 ꯃꯥꯟꯅꯔꯒ ꯂꯩꯔꯒ ꯑꯗꯨꯗ ꯆꯠꯂꯒ ꯁꯨꯕ ꯁꯤꯡꯁꯤꯅꯤ ꯈ꯭ꯋꯥꯏꯒꯤ ꯃꯔꯨꯁꯦ ꯑꯗꯩ ꯂꯥꯁꯤꯁꯨ ꯂꯩꯇꯗꯅ ꯁꯤꯒꯨꯝꯕꯁꯦ ꯍꯧꯖꯤꯛ ꯑꯅꯧꯕ ꯅꯠꯇꯗꯤ ꯌꯥꯗꯦ ꯍꯥꯏꯕ ꯑꯔꯤꯕꯁꯦ ꯊꯨꯝ ꯄꯛꯎ ꯌꯥꯗꯕ ꯂꯥ ꯑꯅꯧꯕꯗꯤ ꯌꯥꯗꯦꯕ ꯑꯅꯧꯕ ꯅꯠꯇꯗꯤ ꯌꯥꯗꯦ ꯑꯗꯩ ꯑꯩꯈꯣꯏ ꯇꯝꯄꯥꯛꯀꯤ ꯂꯐꯨ ꯂꯩꯗꯅ ꯆꯪꯕꯤꯒꯨꯝꯕ ꯀꯔꯤꯒꯨꯝꯕꯁꯦ
ꯑꯗꯨ ꯁꯥꯕ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯆꯣꯡꯖꯕ ꯆꯤꯡꯒꯤ ꯃꯤꯗ ꯈꯣꯛꯄ ꯑꯃꯨꯛ ꯉꯁꯥꯏ ꯂꯐꯨ ꯃꯅꯨꯡꯗꯒꯤ ꯑꯅꯧꯕꯗꯣ ꯑꯗꯨ ꯈꯣꯛꯄ ꯑꯃꯨꯛ ꯅꯦꯛꯏꯅꯦ ꯂꯧꯔꯤꯕ ꯌꯥꯝ ꯆꯪꯕꯖꯥꯠꯅꯤꯅꯦ ꯌꯥꯝ ꯆꯪꯉꯤ ꯏꯕꯨꯡꯉꯣ ꯑꯗꯨꯒ ꯁꯤ ꯁꯥꯔꯤꯁꯦ ꯑꯁꯤꯁꯨ ꯄꯤꯊ꯭ꯔꯥꯏ ꯅꯠꯇ꯭ꯔꯗꯤ ꯌꯥꯗꯕ ꯁꯤꯜꯚꯔꯒꯨꯝꯕ ꯏꯁꯇꯤꯜꯒꯨꯝꯕꯅ ꯁꯥ ꯌꯥꯗꯦꯕ ꯁꯦ ꯑꯁꯤ ꯑꯩꯈꯣꯏꯗ ꯆꯤꯂꯦꯟ ꯀꯧꯏ ꯆꯤꯂꯦꯟ ꯍꯥꯏꯌꯦꯕ ꯑꯩꯈꯣꯏꯅ ꯊꯨꯝꯁꯦ ꯁꯥꯕꯒꯤꯗꯃꯛꯇ ꯆꯤꯂꯦꯟ ꯀꯣꯝꯄꯥꯛꯀꯨꯝꯕ ꯁꯅꯥꯕꯨꯟꯒꯨꯝꯕ ꯀꯔꯤꯒꯨꯝꯕꯅ ꯁꯥꯔꯤꯅꯦꯕ ꯁꯦ ꯂꯩꯔꯒ ꯑꯇꯩꯅ ꯁꯥꯕ ꯌꯥꯗꯕ ꯑꯗꯣ ꯃꯔꯛ ꯊꯠꯅꯤꯃ ꯁꯤ ꯏꯃꯥ ꯁꯤ ꯊꯨꯝ ꯁꯥꯔꯛꯄꯁꯦ ꯏꯃꯥꯁꯤ ꯀꯌꯥꯝ ꯀꯨꯏꯔꯦ ꯍꯦꯛ ꯌꯨꯝ ꯆꯍꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯆꯍꯤ 10 14 15 30 ꯍꯥꯏꯇꯥꯔꯦ 30 ꯍꯥꯏꯇꯥꯔꯦ ꯆꯥꯎꯔꯥꯛꯅ ꯑꯗꯨꯒꯨꯝꯕꯗꯒꯤ ꯁꯨꯔꯛꯑꯦ ꯑꯩꯈꯣꯏ ꯍꯥꯟꯅꯗꯤ ꯁꯨꯔꯝꯗꯦꯕ ꯑꯗꯣ ꯑꯍꯟꯁꯤꯡꯅ ꯁꯨꯔꯝꯕ ꯀꯩꯗꯧꯕ ꯂꯩꯕꯗꯨꯗ ꯑꯍꯜ ꯑꯣꯏꯔꯕꯅꯤꯅ ꯌꯨꯝꯗꯨ ꯎꯕ ꯑꯣꯏꯅ ꯁꯨꯝ ꯁꯪꯅ ꯏꯃꯥꯅ ꯑꯗꯨꯝ ꯈꯔ ꯑꯗꯨꯝ ꯇꯦꯛ ꯑꯗꯨꯝ ꯁꯨꯔꯦ ꯊꯨꯝ ꯁꯥꯕꯁꯤꯗꯗꯤ ꯀꯩ ꯌꯨꯝꯒꯤ ꯃꯤ ꯀꯅꯥ ꯃꯇꯦꯡ ꯄꯥꯡꯉꯤ ꯄꯥꯡꯕ ꯍꯥꯏꯁꯦ ꯑꯉꯥꯡꯁꯤꯡꯅꯁꯨ ꯑꯗꯨꯝ ꯄꯥꯡꯕꯅꯤ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯃꯥꯒꯤ ꯁꯤꯟꯐꯝꯗꯣ ꯑꯗꯨꯝ ꯐꯤꯁꯥ ꯂꯣꯟꯁꯥ ꯑꯃ ꯇꯧꯁꯤꯅ ꯀꯌꯥ ꯄꯥꯡꯗ꯭ꯔꯦ ꯂꯦꯡꯒꯗꯕ ꯑꯩꯈꯣꯏꯒꯨꯝꯕ ꯑꯍꯜ ꯈꯔꯗ ꯉꯥꯏꯔꯦ ꯍꯧꯖꯤꯛ ꯑꯉꯥꯡ ꯂꯥꯏꯔꯤꯛ ꯇꯝꯕ ꯐꯤ ꯁꯥꯕ ꯀꯩꯗꯧꯕ ꯇꯧꯈ꯭ꯔꯕꯅꯤꯅ ꯁꯥꯗ꯭ꯔꯦ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯈꯔ ꯃꯨꯠꯇꯅꯕ ꯃꯤꯅ ꯍꯪꯉꯛꯄ ꯈꯣꯠꯂꯛꯄ ꯂꯝ ꯀꯣꯏꯕ ꯌꯥꯝ ꯂꯥꯛꯑꯦꯕ ꯁꯣꯝꯗ ꯑꯔꯥꯞꯄꯒꯤ ꯑꯗꯨ ꯁꯤꯗ ꯑꯗꯨꯝ ꯆꯪꯉꯦ ꯏꯃꯥꯒꯤꯁꯤꯗ ꯅꯨꯡꯁꯤꯔꯤ ꯃꯤꯈꯪꯗꯦ ꯑꯗꯨꯝ ꯆꯪꯉꯦꯕ ꯑꯁꯨꯝ ꯏꯄꯥ ꯏꯃꯥ ꯂꯩꯕꯅꯤꯅ ꯑꯗꯨꯝ ꯈꯨꯔꯝꯕ ꯂꯥꯛꯄꯗ ꯆꯪꯉꯛꯑꯦ ꯂꯝ ꯑꯔꯥꯞꯄ ꯑꯗꯨꯅ ꯑꯗꯨꯝ ꯇꯠꯅ ꯊꯥꯅꯗꯕ ꯅꯨꯡꯉꯥꯏꯇꯅ ꯏꯃꯥꯅ ꯑꯗꯨꯝ ꯈꯔ ꯐꯖꯕ ꯐꯖꯗꯕ ꯍꯥꯏꯅ ꯑꯗꯨꯝ ꯃꯁꯤꯅꯤ ꯉꯁꯤꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯅꯤꯡꯒꯦꯜ ꯈꯨꯜꯗ ꯂꯥꯛꯑꯒ ꯊꯨꯝ ꯁꯨꯡꯕꯒꯤ ꯋꯥꯔꯤ ꯃꯁꯤꯒꯤ ꯊꯨꯝ ꯁꯨꯡꯕ ꯑꯁꯤ ꯉꯁꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤꯗ ꯂꯣꯏꯅꯃꯛ ꯈꯪꯒꯅꯤ ꯍꯥꯏꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯈꯔ ꯃꯈꯩꯗꯤ ꯈꯪꯃꯤꯟꯅꯔꯦ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯨꯛꯀ ꯍꯟꯅ ꯌꯦꯡꯕꯤ ꯄꯨꯝꯅꯃꯛꯄꯨ ꯈꯨꯔꯨꯝꯖꯔꯤ